Jiribam की बोरोबेक्रा पुलिस स्टेशन अमदी पुलिस स्टेशन असिना कोनबा जाकुराधोर कारोंगदा कुकी मिलिटेंट सिंगना चथरखिबा अटैक मनुंगदा मैतै खुंजा अनि सिरमले अदुगा था तरा खक्ता ngairiba angang ama yauna imung amagi mioi mariga loinana mioi taret thiba fangdri amana sening chitta nanthok hore laikhidraba mioi ani adudi laisram barrel chahi humfumdoi amasung maibam keso chahi humfudra mathoini Makoy ani gi manungda amana nongmay maruna panbani aduga amana yum may jakpada yawbani hairi Kuki militant singi khutagi nanthoraklaba mioy aduna pebam Raskumar chahi humfumari kawi hauzik fawba thiba khangdriba mioy sing aduna Yurembam Rani chahi humfutaruk mapuroiba wainava kisor Laisram Haitombi chahi kunmanga mapuroiba El Herojet El Chingkhainganba chahi kunmanga apokpa El Herojet El Langamba Tatara Apopa El Herojet Telem Thoibi Chahi Kuntra Ti Thazanganbi Chahi Nipan Apopa Ti Utam Oinam Thanglen Chahi Nifumangani Impact News na fangwa pawda laikhidraba madi mafam khangdana leiriba miyoi singadu Borobekra Police Station da hangba relief camp ta leibani mafam adu da CRPF personnel sing duty ta aduna ngak senduna ayuk nungthilgi matamda dukan famba yauna thaba engkhang tawduna leibani aduga numidangi matamdana relief camp ta leibani adugo kuki militant singna acheng batanja loduna attack chatharakpada laibak thiba thawdo adu thokhibani hairi Ningsing bayabadi ngarang kuki militant singna chatharakhiba attack ta CRPF jawan ama sokhibani attack chatharakraba CRPF nasu kuki militant taramathoi hatokpada natana rocket launcher yauna afaba makhal gi khulai kaya su fagatpa ngamkhibani